ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯁꯦ ꯁꯨꯃꯥꯏꯅ ꯇꯧꯖꯔꯛꯑꯒꯦ. ꯁꯤ ꯍꯋꯥꯏ ꯃꯅꯥꯅꯦ. ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯅꯠꯇꯦ ꯑꯗꯨꯏꯁꯨ ꯍꯋꯥꯏ ꯃꯅꯥꯁꯦ ꯑꯩ ꯏꯅꯥꯎꯄꯤ ꯐꯥꯔꯝꯗꯩꯅꯦꯅ ꯍꯦꯛꯑꯒ ꯄꯣꯔꯛꯄꯅꯦ. ꯑꯗꯣ ꯁꯤꯒꯤ ꯍꯋꯥꯏ ꯃꯅꯥꯁꯦ ꯌꯥꯝ ꯅꯧꯋꯦ. ꯁꯤꯒꯤ ꯍꯋꯥꯏ ꯃꯅꯥꯁꯤꯒ ꯕꯣꯔꯤꯁꯤ ꯊꯥꯛꯑꯒ ꯑꯃ ꯊꯣꯡꯖꯔꯛꯑꯒꯦ. ꯑꯗꯨꯒ ꯊꯣꯏꯗꯤꯡꯅꯤꯁꯦ, ꯊꯣꯏꯗꯤꯡ ꯑꯅꯧꯕ. ꯑꯗꯨꯒ ꯊꯣꯏꯗꯤꯡꯁꯤꯒ ꯁꯤꯡꯁꯤꯒ ꯑꯃ ꯁꯨꯖꯔꯛꯑꯒꯦ. ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯁꯦ ꯌꯣꯡꯆꯥꯛ ꯄꯥꯟꯁꯦ ꯁꯤꯒꯅꯦ, ꯑꯗꯩ ꯁꯤ ꯃꯔꯣꯏ ꯃꯄꯥꯡ ꯇꯣꯅꯤꯡꯈꯣꯛ ꯀꯩꯀꯩ ꯐꯗꯤꯒꯣꯝ ꯀꯩꯀꯥ ꯂꯣꯝꯃꯒ ꯁꯤ ꯊꯥꯛꯑꯒ ꯁꯤꯡꯖꯨ ꯑꯃ ꯇꯧꯖꯔꯛꯑꯒꯦ. ꯌꯣꯡꯆꯥꯛꯄꯥꯟ ꯁꯤꯡꯖꯨ ꯑꯃ ꯇꯧꯖꯔꯛꯑꯒꯦ. ꯑꯗꯣ ꯁꯤꯗꯤ ꯍꯣꯔꯦꯟ ꯀꯣꯠꯅꯅꯕꯅꯦ, ꯁꯤꯡꯖꯨꯗꯗꯤ ꯍꯥꯞꯆꯜꯂꯣꯏ, ꯀꯣꯠꯂꯒ ꯆꯥꯅꯅꯕ. ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯖꯔꯒꯦ, ꯈꯔ ꯁꯝꯖꯟꯅ. ꯃꯌꯥꯝ ꯑꯩ ꯃꯔꯣꯏꯁꯤꯗꯅꯤ ꯁꯣꯏꯒꯗꯕ ꯀꯩꯁꯨ ꯂꯩꯇꯦ. ꯃꯔꯣꯏ ꯁꯣꯏꯕ ꯍꯧꯖꯔꯒꯦ. ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ. ꯑꯩꯅ ꯎꯌꯥꯟꯁꯦ ꯏꯟꯁꯥꯡ ꯊꯣꯡꯒꯦꯅ ꯊꯥꯡꯒꯠꯂꯦ. ꯍꯋꯥꯏ ꯃꯅꯥ ꯊꯣꯡꯒꯦꯅ. ꯑꯗꯣ ꯊꯥꯎ ꯈꯤꯇꯪ ꯍꯩꯔꯒꯦ. ꯕꯣꯔꯤ ꯅꯝꯅꯕꯗꯪ ꯍꯩꯒꯦ, ꯌꯥꯝ ꯍꯩꯔꯣꯏ. ꯕꯣꯔꯤꯁꯦ ꯍꯥꯟꯅ ꯇꯥꯎꯊꯣꯛꯑꯒꯦ ꯁꯨꯃꯥꯏꯅ. ꯌꯥꯝ ꯀꯨꯏꯅ ꯇꯧꯕ ꯌꯥꯗꯦ. ꯃꯨꯊꯠꯂꯅꯤ. ꯊꯥꯎ ꯃꯨꯜꯂꯦ, ꯁꯥꯔꯦ. ꯑꯗꯨꯅ ꯁꯤ ꯇꯦꯖꯄꯥꯠ ꯊꯥꯗꯔꯦ. ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯣꯏꯁꯦ ꯍꯥꯞꯆꯜꯂꯒꯦ. ꯃꯔꯨ ꯃꯔꯥꯡ ꯈꯔ ꯊꯥꯛꯑꯒꯦ ꯁꯨꯃꯥꯏꯅ. ꯑꯗꯒꯤ ꯁꯤꯡ ꯈꯔ ꯑꯃ ꯊꯥꯛꯑꯦ. ꯍꯩꯔꯤꯕꯣꯞꯁꯦ 3 ꯊꯥꯛꯆꯜꯂꯒꯦ. ꯂꯣꯏ ꯊꯥꯛꯆꯜꯂꯒ ꯑꯣꯠꯂꯒꯦ. ꯃꯣꯔꯣꯛ ꯈꯤꯇꯪ ꯑꯃ ꯊꯥꯛꯑꯒꯦ ꯁꯨꯃꯥꯏꯅ. ꯃꯆꯨ ꯈꯔ ꯑꯃ ꯊꯥꯛꯆꯜꯂꯒꯦ. ꯌꯥꯔꯅꯤ, ꯌꯥꯝ ꯊꯥꯛꯑꯣꯏ. ꯍꯋꯥꯏ ꯃꯅꯥꯁꯦ ꯍꯥꯞꯆꯜꯂꯒꯦ. ꯃꯔꯣꯏꯁꯦ ꯃꯨꯜꯂꯦ ꯂꯣꯏꯅ, ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯥꯁꯦ. ꯏꯟꯖꯥꯡꯁꯦ ꯍꯥꯞꯆꯟꯕꯒꯤ ꯑꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯃꯈꯟꯗ ꯑꯣꯟꯊꯣꯛꯀꯦ. ꯃꯈꯟꯗ ꯑꯣꯟꯊꯣꯛꯑꯦ. ꯉꯥꯛꯇꯪ ꯊꯝꯈꯤꯒꯦ. ꯃꯈꯟꯗ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯈꯤꯒꯦ. ꯑꯗꯨꯒ ꯃꯩ ꯄꯤꯛꯅ ꯂꯩꯊꯔꯒ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯊꯝꯃꯗꯝꯅꯤ. ꯑꯩꯅ ꯁꯣꯝꯗ ꯏꯟꯁꯥꯡꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯝꯃꯤꯉꯩꯗ ꯈꯥꯡꯁꯦ ꯊꯥꯡꯒꯠꯂꯦ, ꯁꯥꯔꯦ. ꯊꯣꯏꯗꯤꯡ ꯉꯧꯅꯕꯗꯣ ꯊꯣꯏꯗꯤꯡꯁꯦ ꯍꯥꯞꯄꯒꯦ. ꯈꯔ ꯄꯣꯛꯄ ꯍꯧꯔꯦ. ꯊꯣꯏꯗꯤꯡ ꯉꯧꯕꯁꯦ ꯌꯥꯝ ꯀꯥꯕꯁꯨ ꯌꯥꯗꯦ. ꯃꯩꯈꯨ ꯀꯥꯏꯁꯤꯅ ꯍꯦꯛꯇ ꯀꯥꯁꯟꯒꯜꯂꯦꯕ. ꯃꯨꯜꯂꯦ ꯁꯤꯁꯨ, ꯊꯥꯡꯊꯔꯒꯦ. ꯃꯨꯜꯂꯦ, ꯂꯣꯏꯔꯦ ꯊꯣꯏꯗꯤꯡ ꯉꯧꯕ. ꯏꯟꯁꯥꯡꯁꯦ ꯑꯩ ꯉꯁꯥꯏ ꯑꯣꯝ ꯊꯝꯕꯗꯣ ꯃꯈꯨꯝ ꯍꯥꯡꯇꯣꯛꯑꯒꯦ. ꯃꯍꯤ ꯍꯥꯞꯆꯜꯂꯒꯦ. ꯕꯣꯔꯤꯒꯁꯦ ꯊꯥꯛꯆꯜꯂꯒꯦ. ꯃꯨꯟꯕꯨ ꯃꯨꯜꯂꯝꯗꯣꯔꯦ. ꯕꯣꯔꯤꯁꯤ ꯊꯥꯛꯆꯜꯂꯒꯦ. ꯑꯗꯨꯒ ꯃꯍꯤ ꯍꯥꯞꯆꯜꯂꯒꯦ. ꯃꯍꯤ ꯍꯥꯞꯆꯜꯂꯒꯦ. ꯃꯄꯥꯟꯗ ꯃꯔꯣꯏ ꯊꯣꯛꯏ, ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯎꯪꯊꯣꯛꯀꯦ. ꯕꯣꯔꯤꯁꯤ ꯃꯈꯥ ꯊꯪꯍꯜꯂꯒꯦ ꯄꯣꯞꯅꯅꯕ. ꯏꯟꯁꯥꯡꯁꯦ ꯊꯨꯝ ꯊꯥꯛꯆꯜꯂꯦ. ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯑꯣꯠꯀꯦ. ꯑꯗꯨꯒ ꯌꯥꯔꯦ, ꯌꯥꯝ ꯊꯥꯛꯄꯩ ꯋꯥ ꯅꯠꯇꯦ. ꯏꯟꯁꯥꯡꯁꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ, ꯂꯣꯏꯁꯜꯂꯒꯦ ꯁꯨꯃꯥꯏꯅ. ꯃꯌꯥꯝ ꯊꯥꯛꯆꯟꯒꯦ. ꯊꯣꯏꯗꯤꯡ ꯁꯨꯅꯕ ꯁꯤꯡꯁꯦ ꯁꯣꯏꯕ ꯍꯧꯔꯦ. ꯌꯥꯔꯦ. ꯊꯣꯏꯗꯤꯡ ꯁꯨꯕꯁꯦ ꯃꯣꯔꯣꯛꯁꯦ ꯍꯥꯟꯅ ꯁꯨꯒꯥꯏꯈꯤꯒꯦ.
ꯁꯤꯗ ꯁꯨꯝ ꯊꯣꯏꯗꯤꯡ ꯍꯥꯞꯆꯤꯜꯂꯛꯑꯒꯦ ꯃꯣꯔꯣꯛ ꯁꯨꯕꯁꯤꯗ ꯃꯣꯔꯣꯛꯁꯦ ꯑꯗꯨꯝ ꯃꯥꯏ ꯇꯣꯏꯖꯅꯦꯕ ꯇꯣꯏꯔꯕꯅꯤꯅ ꯊꯣꯏꯗꯤꯡ ꯍꯥꯏꯁꯦ ꯊꯥꯎꯅꯤ ꯃꯇꯨꯝ ꯇꯥꯁꯜꯂꯛꯑꯦ ꯁꯤ ꯀꯣꯊꯣꯛꯑꯒꯦ ꯑꯃꯃꯨꯛ ꯁꯨꯒꯦ ꯈꯣꯟꯗ ꯁꯨꯕꯅꯤꯅ ꯌꯥꯝ ꯁꯨ ꯌꯥꯗꯕ ꯍꯟꯗꯛꯀꯤꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯒꯦ ꯂꯣꯏ ꯍꯥꯞꯆꯤꯜꯂꯗꯕꯅꯤ ꯂꯣꯏꯔꯦ ꯁꯤꯅ ꯂꯣꯏꯁꯜꯂꯦ ꯊꯣꯏꯗꯤꯡ ꯁꯨꯕꯁꯦ ꯑꯗꯨꯒ ꯁꯤꯡ ꯑꯃꯨꯛ ꯁꯨꯔꯒꯦ ꯊꯥꯏꯅꯗꯤ ꯁꯨꯝꯕꯟꯗ ꯖꯣꯕ ꯖꯣꯕ ꯁꯨꯕꯅꯤꯗꯣ ꯑꯗꯨꯅ ꯊꯨꯅ ꯂꯣꯏꯕ ꯊꯣꯏꯗꯤꯡ ꯁꯨꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯁꯤꯡꯁꯤ ꯑꯃꯨꯛ ꯁꯨꯔꯒꯦ ꯁꯤꯡꯁꯤ ꯑꯃꯨꯛ ꯁꯨꯔꯒ ꯑꯃꯨꯛ ꯄꯨꯂꯞ ꯑꯃꯨꯛ ꯁꯨꯖꯟꯅꯈꯤꯗꯣꯏꯅꯦꯕ ꯁꯤꯡꯁꯤ ꯁꯨꯕ ꯂꯣꯏꯔꯦ ꯑꯗꯣ ꯊꯣꯏꯗꯤꯡꯁꯤ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯅꯦ ꯄꯨꯂꯞ ꯑꯃꯨꯛ ꯁꯨꯃꯤꯟꯅꯒꯦ ꯊꯣꯏꯗꯤꯡꯁꯦ ꯍꯥꯞꯇ ꯃꯈꯥ ꯊꯪꯈ꯭ꯔꯗꯤ ꯄꯥꯛꯁꯪꯈ꯭ꯔꯅꯤ ꯊꯨꯝ ꯍꯥꯟꯅ ꯊꯥꯛꯆꯜꯍꯧꯔꯒꯦ ꯁꯨꯃꯥꯏꯅ ꯑꯗꯩ ꯁꯤꯡꯁꯤ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯣ ꯄꯨꯂꯞ ꯑꯃꯨꯛ ꯁꯨꯗꯣꯏꯅꯤ ꯌꯥꯔꯦ ꯃꯨꯜꯂꯦ ꯌꯥꯔꯅꯤ ꯃꯁꯤ ꯇꯣꯛꯑꯒꯦ ꯌꯥꯗ꯭ꯔꯦ ꯀꯣꯊꯣꯛꯑꯒꯦ ꯃꯨꯜꯂꯦ ꯌꯥꯔꯦꯗ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟ ꯁꯤꯡ ꯑꯃꯨꯛ ꯁꯨ ꯊꯣꯏꯗꯤꯡ ꯑꯃꯨꯛ ꯁꯨ ꯇꯧꯗꯗꯤ ꯁꯤ ꯃꯇꯨꯡ ꯀꯌꯥ ꯊꯣꯛꯑꯦ ꯌꯦꯡꯒꯦ ꯃꯇꯨꯝ ꯇꯥꯊꯣꯛꯑꯒꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯛ ꯆꯥꯕꯗ ꯊꯣꯏꯗꯤꯡ ꯃꯇꯨꯝꯁꯦ ꯀꯌꯥ ꯄꯨꯊꯣꯛꯑ ꯌꯥꯅꯤꯅ ꯁꯨꯃꯥꯏꯅ ꯃꯇꯨꯝꯁꯦ ꯆꯥꯎꯔꯦ ꯁꯤꯗꯤ ꯆꯥꯎꯃꯜꯂꯦ ꯑꯔꯣꯏꯕꯩꯁꯤꯅ ꯏꯄꯤꯛ ꯄꯤꯛꯑꯦ ꯂꯣꯏꯁꯤꯜꯂꯒꯦ ꯂꯣꯏꯔꯦ ꯊꯣꯏꯗꯤꯡ ꯃꯇꯨꯝ 5 ꯑꯄꯤꯛꯄꯁꯤꯒ 6 ꯊꯣꯛꯑꯦ ꯂꯣꯏꯔꯦ ꯊꯣꯏꯗꯤꯡ ꯁꯨꯕ ꯂꯣꯏꯔꯦ ꯑꯗꯒꯤꯗꯤ ꯏꯟꯁꯥꯡꯁꯤꯁꯨ ꯍꯥꯞꯄꯒꯦ ꯆꯥꯛ ꯆꯥꯅꯅꯕ ꯍꯧꯔꯒꯦ ꯏꯟꯁꯥꯡ ꯍꯥꯞꯄ ꯉꯁꯥꯏꯒꯤ ꯍꯋꯥꯏ ꯃꯅꯥꯗꯣ ꯌꯥꯝ ꯌꯥꯝꯃꯦꯅ ꯍꯥꯏꯕꯗꯣ ꯂꯣꯏ ꯄꯠꯊꯈ꯭ꯔꯦ ꯈꯖꯤꯛ ꯈꯛꯇꯪ ꯉꯥꯏꯁꯟꯈ꯭ꯔꯦ ꯅꯧꯕꯅꯤꯅ ꯇꯦꯖꯄꯥꯠ ꯉꯥꯛꯊꯣꯛꯂꯛꯏꯅꯦ ꯉꯥꯔꯤ ꯃꯣꯔꯣꯛꯁꯦ ꯃꯦꯠꯄ ꯂꯣꯏꯔꯦ ꯑꯗꯣ ꯁꯣꯝꯗ ꯁꯨꯃꯥꯏꯅ ꯌꯣꯡꯆꯥꯛ ꯄꯥꯟꯁꯤꯅ ꯈꯦꯠꯆꯟꯒꯦ ꯇꯧꯅꯤ ꯄꯥꯝꯃꯨꯏ ꯅꯞꯈꯤꯕ ꯈꯪꯗꯦꯗ ꯍꯩꯅꯕ ꯍꯥꯏꯇꯥꯔꯦ ꯌꯣꯡꯆꯥꯛꯁꯦ ꯈꯔ ꯃꯄꯥꯟꯐꯥꯎ ꯍꯩꯅꯩ ꯇꯣꯠꯂꯒꯦ ꯁꯤꯅ ꯇꯣꯅꯤꯡꯈꯣꯛꯅꯦ ꯆꯥꯏꯁꯤꯜꯂꯒꯦ ꯂꯣꯏ ꯊꯥꯛꯆꯟꯒꯦꯗ ꯃꯔꯣꯏꯁꯤꯗꯤ ꯊꯥꯛꯄ ꯍꯥꯎꯕꯅꯤ ꯑꯗꯩ ꯐꯗꯤꯒꯣꯝꯁꯤꯁꯨ ꯀꯌꯥꯝ ꯊꯥꯛꯀꯦ ꯂꯣꯝꯕꯁꯤꯗꯤ ꯂꯣꯏ ꯊꯥꯛꯆꯜꯂꯅꯤ ꯃꯌꯥꯡꯇꯣꯟꯁꯤꯗꯤ ꯍꯣꯔꯦꯟ ꯃꯊꯛꯇ ꯍꯥꯞꯄꯒꯦ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯀꯥꯕꯛ ꯇꯣꯠꯂꯒ ꯂꯣꯏꯔꯦ ꯃꯔꯣꯏꯁꯦ ꯑꯗꯣ ꯃꯌꯥꯡꯇꯣꯟꯁꯦ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒꯦ ꯑꯣꯠꯂꯒ ꯆꯥꯅꯕ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯖꯔꯦ ꯑꯩ ꯃꯍꯥꯎ ꯌꯦꯡꯖꯔꯛꯑꯒꯦ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯖꯔꯛꯑꯒꯦ ꯑꯗꯨꯒ ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯃꯆꯦꯠ ꯈꯤꯇꯪ ꯆꯥꯔꯦ ꯍꯋꯥꯏ ꯃꯅꯥ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯩ ꯁꯤꯡꯖꯨꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯌꯦꯡꯉꯛꯑꯒꯦ ꯊꯨꯝ ꯅꯝꯕ꯭ꯔꯥꯅ ꯍꯥꯎꯔꯕ ꯍꯥꯏꯅ ꯍꯥꯎꯋꯦ ꯍꯥꯎꯔꯦ ꯑꯗꯩ ꯊꯣꯏꯗꯤꯡꯁꯦ ꯑꯃꯨꯛ ꯌꯦꯡꯉꯛꯑꯒꯦ ꯀꯨꯞꯆꯤꯒꯤ ꯊꯣꯏꯗꯤꯡꯒ ꯆꯥꯗ꯭ꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯉꯁꯥꯏ ꯁꯨꯕꯗꯒꯤ ꯍꯥꯎꯋꯦ ꯊꯨꯝꯒ ꯆꯞ ꯆꯥꯔꯦ ꯑꯗꯨꯝ ꯊꯨꯝ ꯅꯝꯃꯦ
ꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯡꯁꯦ ꯂꯣꯏ ꯍꯥꯎꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ